ꯃꯌꯥꯝꯕꯨ ꯑꯔꯥꯝꯕꯝ ꯖꯃꯨꯅꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯄꯥꯝꯕꯩꯗꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯤ꯫ ꯁꯔꯀꯥꯔꯅ ꯂꯥꯏꯆꯠ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯚꯥꯞ ꯇꯥꯃꯤꯟꯅꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯇꯉꯥꯏ ꯐꯗꯅ ꯅꯤꯌꯝ 3ꯈꯛ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯐꯦꯁ ꯃꯥꯁꯛ ꯁꯣꯏꯗꯅ ꯎꯞꯁꯤ꯫ ꯁꯥꯄꯣꯟ ꯅꯠꯇ꯭ꯔꯒ ꯍꯦꯟꯗ ꯋꯥꯁ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ-ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯁꯤ ꯑꯃꯁꯨꯡ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯨꯠ 6ꯀꯤ ꯁꯣꯁꯤꯑꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯁꯤ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯏꯁꯥ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫